ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯊꯥꯛ ꯋꯥꯡꯅ ꯈꯟꯕꯁꯨ ꯅꯠꯇꯦ ꯃꯁꯤ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯍꯩꯕ ꯂꯣꯏꯔꯕ ꯒ꯭ꯂꯥꯁꯇꯨ ꯄꯥꯏꯈꯠꯇꯨꯅ ꯑꯅꯤꯗꯣ ꯆꯤꯌꯔꯁ ꯇꯧꯅꯩ ꯑꯗꯨꯒ ꯑꯃꯨꯛꯇ ꯊꯛꯆꯤꯟꯈ꯭ꯔꯦ ꯁꯟ ꯊꯣꯡꯕꯗꯨꯒ ꯆꯥꯗꯨꯅ ꯊꯣꯏꯔꯦꯝꯕꯅ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗꯤ ꯑꯩꯅ ꯉꯥꯡꯅꯕ ꯉꯝꯗꯧꯕ ꯅꯨꯄꯤ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯁꯥꯊꯤꯈ꯭ꯔꯦ ꯄꯥꯈꯪ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤꯒꯤ ꯋꯥꯔꯤ ꯁꯥꯐꯝ ꯊꯣꯛꯄꯅꯤ ꯊꯣꯏꯔꯦꯝꯕ ꯄꯥꯈꯪ ꯑꯣꯏꯔꯤꯕꯅꯤꯅ ꯃꯥꯗꯤ ꯅꯨꯄꯤꯒꯤ ꯋꯥꯔꯤ ꯑꯅꯝꯕ ꯁꯥꯔꯛꯏ ꯉꯥꯟꯕꯅ ꯐꯅꯤꯗ ꯀꯩꯒꯤ ꯐꯔꯣꯏꯗꯣꯏꯅꯣ ꯃꯃꯥꯡꯗ ꯅꯪꯅ ꯈꯔ ꯑꯣꯠꯄꯤꯈꯤꯕꯗꯨꯗ ꯅꯪꯅ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯦ ꯈꯪꯕꯗꯒꯤ ꯑꯃꯨꯛ ꯇꯧꯔꯤꯕ ꯑꯣꯏꯔꯝꯅꯤ ꯂꯨꯍꯣꯡꯂꯒ ꯐꯔꯛꯀꯅꯤꯗ ꯍꯥꯟꯅꯗꯤ ꯗꯣꯛꯇꯔꯅ ꯌꯥꯝ ꯕꯦꯕꯥꯔꯗ ꯇꯧꯔꯝꯕꯅꯤ ꯍꯧꯖꯤꯛꯁꯤꯅ ꯅꯪꯑꯅ ꯀꯩꯝꯇ ꯉꯥꯡꯅ ꯌꯥꯗꯦ ꯅꯋꯥ ꯂꯧꯗꯦꯁꯤꯅꯕꯨ ꯅꯨꯄꯥ ꯀꯌꯥꯝ ꯀꯣꯏꯔꯤꯅꯣ ꯈꯪꯗꯦ ꯋꯦꯗꯤꯡꯒ ꯌꯥꯝ ꯊꯦꯡꯅꯔꯕ ꯍꯥꯏꯁꯦ ꯊꯦꯡꯅꯗꯦꯗ ꯉꯥꯟꯕ ꯃꯔꯨꯞꯇ ꯅꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯩꯁ ꯐꯣꯟ ꯑꯅꯤ ꯄꯥꯏꯕ ꯖꯥꯠꯂꯣ ꯃꯍꯤ ꯈꯔ ꯆꯈꯥꯎꯗ ꯊꯥꯖꯤꯟꯈ꯭ꯔꯕꯅꯤꯅ ꯈꯔꯗꯤ ꯍꯧꯔꯕꯅꯤ ꯔꯦꯝꯕ ꯕꯤꯠ ꯑꯃꯅ ꯉꯥꯎꯁꯨ ꯉꯥꯎꯗꯅ ꯃꯔꯣꯜꯒ ꯐꯥꯏꯗꯨꯅ ꯉꯥꯎꯁꯤꯟꯅꯔꯛꯏ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯝꯂꯕ ꯈꯨꯗꯛꯇ ꯐꯥꯔꯒ ꯄꯨꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯒꯦꯠ ꯅꯝꯁꯤꯟꯒꯗꯕꯅꯤ ꯃꯥꯅ ꯐꯣꯟ ꯑꯅꯤ ꯄꯥꯏꯔꯁꯨ ꯀꯩ ꯎꯄꯥꯏ ꯂꯩ ꯉꯁꯤ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯨꯒꯦ ꯉꯁꯤꯅ ꯀꯩ ꯊꯣꯡꯁꯤꯒꯦ ꯍꯪꯕ ꯅꯠꯇꯅ ꯀꯩ ꯎꯄꯥꯏ ꯂꯩꯅꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯔꯦꯝꯕ ꯅꯇꯣꯝꯇ ꯂꯩꯕꯗꯨ ꯇꯟꯗ꯭ꯔꯣ ꯑꯉꯥꯡꯁꯨ ꯑꯣꯏꯗ꯭ꯔꯦ ꯌꯨꯝ ꯄꯥꯟꯅꯕ ꯇꯧꯔꯁꯤꯕ ꯊꯣꯏꯔꯦꯝꯕ ꯐꯨꯛ ꯍꯧꯒꯠꯂꯤ ꯉꯁꯤꯃꯛ ꯍꯦꯛꯇ ꯐꯥꯔꯨꯁꯤꯔꯣ ꯌꯥꯔꯦ ꯈꯔ ꯃꯥꯜꯂꯤꯉꯩ ꯇꯧꯍꯧꯔꯣ ꯊꯣꯏꯔꯦꯝꯕ ꯅꯣꯛꯇꯨꯅ ꯐꯝꯊꯔꯛꯏ ꯉꯥꯟꯕꯅ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛ ꯉꯥꯎꯈꯤꯁꯤ ꯀꯩꯅꯣ ꯕꯦꯝ ꯆꯥꯛ ꯄꯤꯖ ꯊꯣꯛꯂꯒ ꯄꯣꯊꯥꯍꯜꯂꯒꯦ ꯉꯁꯤꯒꯤ ꯊꯕꯛ ꯃꯐꯝ ꯈꯨꯗꯤꯡ ꯄꯨꯔꯨꯕꯒꯤ ꯋꯥꯔꯕꯅꯤ ꯍꯣꯏ ꯑꯗꯣ ꯃꯥꯗꯤ ꯁꯟ ꯆꯥꯕ꯭ꯔꯣ ꯆꯥꯗꯦ ꯑꯗꯨꯗꯤ ꯁꯤ ꯂꯣꯏ ꯆꯥꯊꯣꯛꯑꯣ ꯑꯗꯨꯒ ꯀꯨꯝꯃꯁꯤ ꯑꯩ ꯌꯥꯔꯦ ꯅꯪ ꯆꯥꯔꯣ ꯆꯥꯛ ꯊꯤꯅꯕ ꯍꯥꯏꯔꯨꯒꯦ ꯍꯥꯏꯗꯨꯅ ꯀꯨꯝꯊꯔꯛꯏ ꯍꯥꯏꯔꯨꯒꯦ ꯍꯥꯏꯔꯒ ꯃꯥꯅ ꯑꯣꯏꯅ ꯀꯤꯆꯟꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛꯇꯣ ꯁꯦꯝꯂꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯥꯗ ꯀꯥꯔꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯀꯞꯂꯤ ꯂꯩꯔꯝꯕꯗꯨꯗ ꯉꯥꯟꯕ ꯉꯛꯅ ꯕꯦꯝ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤꯅꯣ ꯀꯞꯄꯤꯗꯨꯕꯣ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯗꯗꯥ ꯍꯣꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯁꯦ ꯑꯩ ꯀꯞꯅꯤꯡꯉꯤ ꯀꯩꯒꯤ ꯀꯞꯇꯣꯏꯅꯣ ꯅꯣꯛꯀꯗꯕ ꯅꯠꯇ꯭ꯔꯣ ꯅꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯦ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯅꯣꯏꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯒꯤꯕꯨ ꯀꯞꯄ ꯍꯧꯅꯗꯦꯁꯦ ꯀꯩꯒꯤ ꯅꯪꯕꯨ ꯊꯤꯅ ꯇꯧꯗꯣꯏꯅꯣ ꯗꯗꯥ ꯌꯨ ꯊꯛꯄ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯆꯥꯛꯁꯨ ꯊꯤꯔꯝꯂꯕꯅꯤ ꯆꯥꯊꯣꯛꯂꯨꯔꯁꯤ ꯔꯦꯝꯕꯁꯨ ꯀꯨꯝꯊꯔꯛꯂꯅꯤ ꯑꯩꯌꯥ ꯑꯩꯅ ꯊꯤꯔꯁꯨ ꯌꯥꯕꯗꯨꯕꯣ ꯗꯥ ꯔꯦꯝꯕꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ ꯎꯔꯣꯏ ꯃꯥ ꯎꯗ꯭ꯔꯤꯉꯩ ꯊꯤꯔꯝꯕꯅꯤ ꯗꯗꯥ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯀꯥꯒꯤ ꯃꯄꯥꯟ ꯌꯧꯕꯒ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯀꯤꯆꯟ ꯇꯝꯅ ꯂꯥꯛꯃꯤꯟꯅꯔꯦ ꯃꯈꯣꯏꯅ ꯀꯤꯆꯟ ꯆꯪꯂꯛꯄꯗ ꯔꯦꯝꯕ ꯂꯩꯔꯝꯗꯦ ꯉꯥꯟꯕꯅ ꯍꯩꯃꯥ ꯀꯨꯝꯊꯔꯛꯇ꯭ꯔꯤ ꯃꯥꯜꯂꯤꯅꯦ ꯕꯦꯝ ꯅꯪ ꯐꯝꯃꯝꯃꯨꯀꯣ ꯑꯩ ꯔꯦꯝꯕ ꯀꯧꯔꯛꯀꯦ ꯍꯣꯏ ꯗꯗꯥ ꯇꯟꯖꯥꯁꯤꯗ ꯊꯣꯏꯔꯦꯝꯕ ꯏꯁꯧ ꯂꯥꯡꯂꯒ ꯆꯪꯂꯛꯏ ꯅꯋꯥ ꯂꯧꯗꯦ ꯅꯪꯒꯨꯝꯕꯁꯤꯗꯤ ꯅꯋꯥ ꯂꯧꯗꯦ ꯍꯥꯏꯁꯤꯅꯤ ꯅꯨꯄꯤꯕꯨ ꯅꯇꯣꯝꯇꯔꯣ ꯑꯗꯨꯕꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯅꯣꯡꯃꯤ ꯅꯨꯡꯁꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯅꯪꯁꯨ ꯆꯥꯛ ꯂꯥꯝꯂꯝꯂꯅꯤ ꯂꯥꯝꯗꯦ ꯗꯗꯥ ꯔꯦꯝꯕ ꯍꯤꯗꯥꯛ ꯊꯛꯂꯨꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯨꯄꯤ ꯑꯉꯥꯡ ꯃꯃꯥꯡꯗ ꯂꯦꯝꯖꯗꯕ ꯃꯇꯧ ꯎꯠꯇꯦ ꯇꯞꯂꯤ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯉꯥꯟꯕꯅ ꯕꯦꯝ ꯅꯪꯁꯨ ꯆꯥꯔꯣ ꯍꯣꯏ ꯗꯗꯥ ꯍꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯜꯂꯝꯈꯤꯒꯦ ꯌꯥꯔꯅꯤ ꯅꯪꯁꯨ ꯆꯥꯔꯣ ꯅꯨꯡꯁꯤ ꯃꯥꯁꯨ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯆꯥꯕ ꯍꯧꯔꯛꯂꯦ ꯉꯥꯟꯕ ꯃꯥꯒꯤ ꯇꯦꯡꯀꯣꯠꯇꯒꯤ ꯉꯥ ꯃꯇꯨꯝꯗꯣ ꯈꯜꯂꯒ ꯍꯥꯞꯄꯤꯔꯛꯏ ꯁꯦ ꯈꯔ ꯌꯥꯝ ꯆꯥꯎ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯅꯁꯥ ꯀꯜꯂꯝꯅꯕ ꯅꯨꯡꯁꯤ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯤ ꯃꯃꯥꯡꯁꯤꯗ ꯊꯣꯏꯔꯦꯝꯕꯅ ꯆꯥꯁꯜꯂꯨ ꯏꯆꯟ ꯅꯕꯨꯡꯁꯨ ꯍꯥꯞꯄꯤꯒꯦ ꯍꯥꯏꯗꯅ ꯍꯥꯞꯄꯤꯔꯛꯏ ꯃꯌꯥꯝ ꯆꯥꯕꯗꯤ ꯉꯝꯃꯣꯏꯗ ꯉꯝꯅꯕ ꯆꯥꯁꯜꯂꯣ ꯃꯌꯥꯝ ꯆꯥꯔꯒ ꯅꯁꯥ ꯀꯜꯍꯜꯂꯣ ꯉꯥꯟꯕ ꯐꯨꯕ ꯉꯝꯅꯕ ꯉꯥꯟꯕ ꯅꯣꯛꯇꯨꯅ ꯆꯨꯝꯅ ꯍꯥꯏꯌꯨꯀꯣ ꯅꯨꯡꯁꯤꯁꯨ ꯅꯣꯛꯇꯨꯅ ꯃꯁꯥ ꯀꯜꯂꯁꯨ ꯐꯨꯗꯤ ꯐꯨꯔꯣꯏꯗ ꯑꯍꯨꯝꯗꯣ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯩ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯦ ꯂꯨꯈꯥꯛꯁꯤꯡꯗꯨꯗꯤ ꯅꯨꯄꯤꯗꯨꯅ ꯇꯧꯔꯦ ꯉꯥꯟꯕꯗꯤ ꯌꯥꯎꯗ꯭ꯔꯦ
ꯃꯔꯨꯞꯀꯤ ꯃꯃꯥꯡꯗ ꯐꯖꯕ ꯋꯥꯠꯂꯅꯤ ꯈꯜꯂꯕ ꯃꯥꯜꯂꯤ꯫ ꯊꯤꯟꯗꯣꯛꯂꯒ ꯂꯥꯛꯑꯣ꯫ ꯆꯥꯛ ꯍꯩꯇꯣꯛꯄꯒ ꯆꯠꯂꯣ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯔꯦꯝꯕꯅ ꯉꯁꯤ ꯂꯦꯛꯄ ꯇꯥꯔꯦ ꯑꯗꯨꯗꯤ꯫ ꯅꯌꯨꯝꯗꯣ ꯄꯥꯏꯔꯝꯂꯅꯤꯌꯦ, ꯆꯠꯂꯣ ꯂꯥꯛꯑꯣ꯫ ꯁꯨꯡꯆꯠ ꯆꯠꯂꯣꯏ꯫ ꯉꯥꯟꯕ ꯊꯣꯏꯔꯦꯝꯕꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯂꯥꯛꯑꯣꯍꯦ! ꯃꯥꯅ ꯍꯦꯛ ꯉꯝꯗꯅ ꯆꯤꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯪꯂꯛꯂꯦ, ꯆꯥꯛꯈꯨꯝꯗꯨꯗ ꯍꯦꯛ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯃꯀ꯭ꯂꯥꯞ ꯑꯁꯥꯡꯕꯗꯨꯅ ꯉꯝꯖꯕꯤ ꯊꯥꯗꯅ ꯆꯦꯜꯂꯛꯄꯗꯨꯗ ꯀꯣꯟ ꯐꯦꯡꯂꯝꯕ ꯅꯨꯄꯤꯗꯨ ꯄꯥꯈꯠꯅ ꯗꯗꯥ ꯀꯩꯗꯧꯔꯒꯦ? ꯑꯁ ꯁꯤ ꯊꯣꯛꯅꯤ ꯈꯪꯗꯅ ꯄꯔꯄꯞ ꯊꯥꯗꯣꯛꯈꯤꯒꯦ ꯇꯧꯕꯅꯤ, ꯆꯠꯂꯣ ꯁꯨꯡꯌꯥ ꯌꯥꯗꯦꯅꯦ꯫ ꯀꯩꯒꯤꯅꯣꯕ ꯀꯟꯅ ꯆꯦꯜꯂꯛꯏꯁꯦ? ꯔꯦꯝꯕꯩ ꯃꯃꯥꯡꯗ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯃꯥꯅ ꯂꯛꯅꯔꯛꯀꯅꯤ, ꯑꯗꯨꯅ ꯅꯪ ꯅꯇꯣꯝꯇ ꯇꯧꯍꯟꯕ ꯁꯥꯔꯒ ꯃꯥ ꯇꯥꯟꯊꯣꯛꯂꯒ ꯃꯇꯦꯡ ꯄꯥꯡꯒꯦ ꯇꯧꯔꯒ ꯉꯥꯡꯅ ꯂꯩꯔꯤꯀꯥꯟꯗ ꯍꯦꯛꯇꯣꯛꯏꯗ꯫ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦ, ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ꯫ ꯂꯣꯏꯗꯧꯔꯕꯅꯤꯅ ꯑꯃꯨꯛ ꯃꯔꯩ ꯇꯧꯔꯨꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯝ ꯊꯥꯕꯤꯔꯦ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯗꯒꯤ ꯐꯝ ꯊꯥꯕ ꯀꯩꯀꯩ ꯉꯁꯤꯗꯤ ꯃꯥꯅ ꯑꯣꯏꯅ ꯇꯧꯔꯦ꯫ ꯃꯥꯅ ꯀꯥꯗ ꯆꯪꯂꯛꯄꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯨ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯃꯀꯣꯛꯇꯨ ꯄꯥꯏꯕꯤꯔꯛꯏ꯫ ꯑꯃꯗꯨꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯗꯗꯥ꯫ ꯉꯥꯟꯕ ꯃꯃꯣꯟ ꯇꯧꯗꯨꯅ ꯍꯥꯎ꯫ ꯅꯨꯡꯁꯤ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯔꯛꯇꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯉꯥꯟꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯞꯅ ꯀꯥꯈꯠꯇꯨꯅ ꯍꯤꯞꯊꯔꯛꯏ꯫ ꯒꯨꯗ ꯅꯥꯏꯠ ꯕꯦꯕ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨꯅꯤ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯝ ꯆꯥꯅ ꯅꯤꯇꯤ ꯅꯤꯌꯝ ꯀꯥꯏꯗ ꯇꯧꯖꯩ꯫ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯉꯥꯟꯕꯒ ꯃꯄꯥꯒ ꯆꯪꯂꯛꯏ꯫ ꯕꯕꯥꯁꯨ ꯂꯥꯛꯄꯤꯔꯦ, ꯀꯧꯕ ꯂꯥꯛꯀꯦ ꯇꯧꯔꯝꯕꯅꯤ꯫ ꯉꯥꯟꯕꯅ ꯑꯩꯅ ꯃꯇꯝꯁꯤ ꯈꯪꯗꯅ ꯑꯗꯨꯝ ꯀꯧꯔꯛꯂꯕ꯫ ꯁꯅꯥꯇꯣꯝꯕꯁꯨ ꯐꯝꯊꯔꯛꯏ, ꯑꯗꯨꯒ ꯀꯗꯥꯏ ꯏꯄꯥꯒꯦ? ꯅꯨꯡꯁꯤ ꯇꯞꯅ ꯃꯀꯨꯒꯤ ꯍꯥꯟꯅ ꯄꯤꯔꯛꯏ, ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯒꯤ ꯑꯃꯨꯛ ꯄꯤꯔꯛꯏ꯫ ꯉꯥꯟꯕꯗꯣ ꯅꯣꯛꯅ ꯅꯣꯛꯅ ꯂꯪꯅꯔꯛꯏ꯫ ꯉꯁꯤꯁꯨ ꯆꯠꯂꯨꯈꯤꯁꯤꯔꯣ? ꯉꯝꯖꯔꯔꯣꯏ꯫ ꯀꯟꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯂꯨꯏ꯫ ꯁꯅꯥꯇꯣꯝꯕꯗꯣ ꯃꯃꯣꯟ ꯇꯧꯗꯨꯅ ꯏꯍꯦ ꯅꯪ ꯁꯤꯗꯤꯕ ꯊꯣꯏꯕ, ꯏꯇꯨꯃꯤꯟꯅꯔꯛꯈꯣ ꯀꯩꯅꯣ, ꯉꯁꯤꯗꯤ ꯉꯥ ꯐꯥꯖꯧ꯫ ꯉꯥꯒ ꯐꯥꯅꯤꯡꯗ꯭ꯔꯦ, ꯌꯥꯝ ꯋꯥꯏ꯫ ꯁꯅꯥꯇꯣꯝꯕ ꯋꯥ ꯉꯥꯡꯗ ꯃꯆꯥ ꯃꯃꯧꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇꯨ ꯌꯦꯡꯖꯔꯤ꯫ ꯃꯇꯥꯡꯁꯤꯗ ꯊꯕꯥꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯏꯁꯣꯟ ꯁꯣꯟꯅ ꯃꯆꯥꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇꯕꯨ ꯋꯥꯅ ꯉꯥꯏꯖꯔꯝꯃꯤ ꯊꯕꯥꯗꯣ꯫ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯃꯇꯧꯗ ꯊꯃꯣꯏ ꯋꯥꯖꯈꯤꯕ ꯃꯃꯥꯗꯣ ꯉꯁꯤꯗꯤ ꯃꯆꯥꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯏꯪꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜꯁꯤ ꯎꯔꯒ ꯊꯃꯣꯏꯁꯨ ꯄꯦꯟꯖꯔꯦ꯫ ꯃꯆꯥꯅ ꯑꯁꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯁꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯅꯤ꯫ ꯃꯄꯥꯅ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ ꯃꯤꯠꯇ ꯄꯤ ꯏꯔꯥ ꯆꯦꯜꯂꯤꯕꯗꯨ ꯎꯕꯗ ꯃꯆꯥ ꯃꯃꯧ ꯑꯅꯤꯗꯨ ꯄꯥꯈꯠꯅ ꯕꯕꯥ ꯀꯩꯗꯧꯔꯒꯦ? ꯀꯩ ꯀꯞꯄꯤꯅꯣ? ꯁꯅꯥꯇꯣꯝꯕ ꯃꯄꯤꯗꯣ ꯇꯞꯅ ꯅꯥꯟꯊꯣꯛꯏ, ꯑꯗꯨꯒ ꯉꯁꯤꯗꯤ ꯅꯃꯥꯗꯣ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤꯅꯦ꯫ ꯅꯪꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯖꯕꯅꯤ꯫ ꯅꯃꯥꯅ ꯄꯥꯝꯂꯝꯕ ꯄꯨꯝꯕ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯑꯣꯏꯔꯦ, ꯑꯗꯨꯕꯨ ꯅꯃꯥꯗꯤ ꯎꯈꯤꯗ꯭ꯔꯦ꯫ ꯅꯣꯛꯇꯨꯅ ꯂꯩꯖꯔꯝꯕ ꯃꯆꯥꯅꯨꯄꯥꯗꯣ ꯄꯨꯡꯃꯪ ꯍꯦꯛ ꯃꯪꯈ꯭ꯔꯦ꯫ ꯃꯌꯥꯝꯒꯤ ꯃꯨꯠꯇꯨ ꯎꯕꯗ ꯅꯨꯡꯁꯤ ꯇꯞꯂꯞꯅ ꯕꯕꯥ, ꯏꯃꯥꯕꯨ ꯅꯨꯡꯁꯤꯗꯕꯁꯨ ꯅꯠꯇꯦ, ꯏꯃꯥꯗꯣ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯕꯕꯥ, ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯂꯣꯏꯔꯗꯨꯅ ꯆꯠꯈ꯭ꯔꯕ ꯏꯃꯥꯕꯨ ꯅꯤꯡꯁꯤꯡ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯅꯤꯟꯗꯥ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯕꯕꯥ ꯅꯨꯡꯉꯥꯏꯕ ꯉꯝꯂꯔꯣꯏꯌꯦ꯫ ꯈꯔꯁꯨ ꯄꯦꯟꯊꯣꯛꯄ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯁꯦ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯕꯕꯥꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯀꯅꯤ꯫ ꯕꯕꯥ ꯃꯁꯥ ꯀꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯅꯆꯥ ꯅꯃꯧꯕꯨ ꯆꯦꯛꯀꯣꯟ ꯅꯥꯀꯣꯟꯗꯨꯅ ꯍꯤꯡꯃꯤꯟꯅꯈꯤꯁꯦ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯋꯥꯍꯩꯗꯨꯗ ꯃꯄꯥ ꯃꯆꯥꯗꯨ ꯋꯥꯈꯜ ꯈꯤꯇꯪ ꯌꯥꯡꯊꯣꯔꯛꯏ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯄꯨꯔꯦꯜꯁꯨ ꯃꯄꯥꯒꯤ ꯃꯔꯜꯗꯨꯅ ꯐꯥꯁ ꯐꯨꯗ ꯑꯃ ꯁꯥꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯥꯁꯤ ꯌꯨꯝꯗ ꯄꯨꯡ 24 ꯂꯩꯕꯗꯨꯗꯤ ꯇꯧꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯐꯥꯁ ꯐꯨꯗꯀꯤ ꯑꯆꯥꯄꯣꯠ ꯈꯔꯁꯨ ꯄꯨꯖꯔꯛꯏ꯫ ꯅꯍꯥꯟꯈꯩꯗꯤ ꯃꯥꯅ ꯍꯜꯂꯛꯄꯁꯤ ꯁꯨꯃꯥꯡꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯍꯦꯛ ꯍꯦꯛ ꯑꯆꯥꯄꯣꯠ ꯂꯥꯛꯆꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯦꯟꯊꯣꯔꯛꯇ꯭ꯔꯦ꯫ ꯄꯨꯔꯦꯜ ꯇꯞꯂꯤ ꯇꯞꯂꯤ ꯁꯨꯝ ꯀꯥꯈꯠꯂꯛꯏ ꯃꯈꯣꯏꯒꯤ ꯀꯥꯗ, ꯑꯗꯨꯕꯨ ꯀꯥꯗꯗꯤ ꯂꯩꯍꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯄꯨꯔꯦꯜ ꯉꯛꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯃꯁꯤ ꯉꯥꯡꯁꯤ ꯀꯃꯥꯏ ꯉꯥꯡꯅꯅꯤ? ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯦꯈꯥꯎꯗꯨ ꯁꯣꯐꯥꯒꯤ ꯃꯃꯥꯡꯗ ꯊꯝꯂꯤꯕ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ, ꯑꯗꯨꯒ ꯃꯐꯤ ꯍꯣꯡꯗꯣꯛꯀꯦ ꯇꯧꯕꯅꯤ꯫ ꯋꯥꯁꯔꯨꯝ ꯏꯁꯤꯡ ꯊꯥꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯇꯨꯡꯗꯨꯗ ꯊꯣꯏꯕꯤ ꯗꯥꯏꯌꯦ ꯍꯜꯂꯛꯑꯦ꯫ ꯑꯗꯨꯕꯨ ꯈꯨꯝꯂꯛꯇꯦ꯫ ꯏꯁꯤꯡ ꯊꯥꯕ ꯂꯦꯞꯈ꯭ꯔꯦ꯫
ꯁꯨꯠ ꯇꯧꯔꯛꯄꯗꯨꯗ ꯄꯨꯔꯦꯜ ꯄꯥꯈꯠꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯊꯣꯏꯕꯤ ꯀꯩꯗꯧꯔꯒꯦ ꯀꯩ ꯀꯞꯄꯤꯅꯣ ꯁꯦ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯂꯛꯏ ꯃꯃꯥꯏ ꯃꯃꯤꯠ ꯄꯣꯝꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯂꯛꯏ ꯀꯩꯗꯧꯔꯒꯦ ꯀꯩ ꯀꯞꯄꯤꯅꯣ ꯍꯥ ꯗꯥꯌꯥꯏ ꯑꯩ ꯋꯥꯏꯌꯦ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯀꯞꯂꯛꯂꯤ ꯏꯃꯥꯅ ꯐꯨꯕ꯭ꯔꯣ ꯍꯥ ꯏꯃꯥꯒ ꯕꯕꯥꯒꯅ ꯅꯪꯕꯨ ꯐꯨꯕ꯭ꯔꯕ ꯗꯌꯥꯏ ꯆꯠꯈ꯭ꯔꯀꯥꯟꯗ ꯅꯪꯕꯨ ꯊꯤꯅ ꯇꯧꯕꯤꯕ꯭ꯔꯣ ꯀꯗꯥꯏ ꯗꯌꯥꯏ ꯌꯦꯡꯒꯦꯁꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯃꯁꯥ ꯄꯥꯏꯗꯨꯅ ꯌꯦꯡꯂꯛꯂꯤ ꯗꯌꯥꯏ ꯑꯩ ꯕꯣꯃꯤꯠ ꯇꯧꯕꯗ ꯁꯤꯗꯧꯔꯦ ꯀꯩꯀꯩ ꯆꯥꯁꯤꯜꯂꯨꯔꯒꯦ ꯏꯃꯥꯅ ꯄꯨꯔꯛꯑꯝꯕ ꯅꯣꯕꯥꯞꯇꯣ ꯆꯥꯔꯨꯕꯅꯦ ꯍꯌꯦꯡꯈꯩꯗꯤ ꯆꯥꯔꯅꯨ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯏ ꯂꯩꯍꯤꯗꯣ ꯑꯃꯨꯛ ꯐꯠ ꯆꯦꯟꯁꯤꯟꯈꯤ ꯃꯇꯧꯗꯨꯗ ꯄꯨꯔꯦꯜꯗꯣ ꯏꯟꯅꯔꯛꯏ ꯍꯟꯗꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨꯗ ꯃꯕꯨꯛꯇ ꯄꯥꯏꯕꯤꯗꯨꯅ ꯃꯇꯦꯡ ꯇꯧꯕꯤꯔꯤ ꯂꯩꯍꯤ ꯋꯥꯃꯜꯂꯗꯨꯅ ꯀꯞꯊꯣꯔꯛꯂꯤ ꯋꯥꯕꯅꯁꯨ ꯃꯄꯨꯔꯣꯏꯕꯗ ꯉꯥꯊꯔꯛꯏ ꯄꯨꯔꯦꯜ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯉꯥꯛꯄꯤꯗꯨꯅ ꯈꯔ ꯐꯔꯕꯣ ꯄꯨꯔꯦꯜꯅ ꯁꯝꯗꯨꯅ ꯄꯨꯊꯣꯔꯛꯏ ꯑꯃꯗꯨꯗꯤ ꯀꯞꯄ ꯂꯦꯞꯇꯦ ꯐꯃꯨꯡꯗ ꯍꯤꯞꯐꯟꯗꯨꯅ ꯐꯖꯅ ꯍꯤꯞꯄꯨꯁꯦ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯂꯩꯍꯤ ꯃꯄꯤꯗꯣ ꯐꯠ ꯐꯠ ꯇꯩꯊꯣꯛꯇꯨꯅ ꯗꯌꯥꯏ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯈꯅꯥꯎꯁꯤꯁꯨ ꯀꯩꯅꯣꯝ ꯇꯧꯕ ꯃꯥꯜꯂꯦ ꯃꯐꯤꯒ ꯍꯣꯡꯅꯤ ꯀꯥꯎꯔꯤ ꯅꯨꯄꯥꯁꯦ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤꯁꯤꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯇꯞꯅ ꯅꯥꯟꯗꯨꯅ ꯁꯦꯁꯦ ꯃꯤꯠ ꯎꯏꯁꯤꯜꯂꯨ ꯗꯌꯥꯏꯅ ꯁꯪꯂꯤꯁꯤꯗꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏꯁꯦ ꯅꯋꯥꯞ ꯆꯥꯕꯗꯣ ꯇꯨꯝꯂꯝꯃꯔꯣꯏ ꯑꯗꯨꯏꯅꯤ ꯉꯁꯥꯏꯗꯩꯅꯦ ꯐꯗꯦ ꯄꯨꯔꯦꯜ ꯅꯣꯟꯊꯗꯨꯅ ꯃꯀꯣꯛꯇ ꯃꯟꯇ꯭ꯔ ꯀꯥꯝꯁꯤꯜꯂꯛꯏ ꯁꯨ 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 ꯑꯩꯒꯤ ꯊꯣꯏꯕꯤꯗ ꯂꯩꯔꯤꯕ ꯑꯅꯥꯕ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯐꯔꯣ ꯁꯨ 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 ꯂꯩꯍꯤ ꯆꯤꯟꯕꯥꯜꯗꯣ ꯃꯣꯃꯣꯟ ꯇꯧꯔꯛꯏ ꯑꯗꯨꯒ ꯃꯈꯨꯠꯅ ꯃꯆꯤꯟꯗꯣ ꯐꯠ ꯃꯦꯟꯈꯤ ꯄꯨꯔꯦꯜ ꯅꯨꯄꯤꯁꯤꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯑꯗꯨꯝ ꯇꯧꯁꯤꯜꯂꯣ ꯋꯥꯁꯔꯨꯝ ꯇꯥꯅ ꯆꯠꯂꯒ ꯁꯨꯝ ꯂꯩꯔꯗꯤ ꯋꯥꯔꯅꯤ ꯍꯦꯛ ꯆꯤꯡꯈꯠꯂꯛꯂꯦ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗ ꯏꯪꯈꯣꯜ ꯂꯩꯔꯒ ꯂꯩꯔꯣꯁꯦ ꯑꯗꯨ ꯐꯠꯇꯦꯁꯦ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯑꯩ ꯃꯥꯒ ꯅꯛꯅꯅ ꯂꯩꯕ ꯄꯥꯝꯃꯦ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯔꯝꯅ ꯂꯩꯒꯦ ꯍꯥꯏꯕꯅꯣ ꯅꯪ ꯖꯦꯕ꯭ꯂꯤꯟ ꯍꯣꯏ ꯑꯃꯠꯇ ꯈꯪꯗꯅ ꯃꯥ ꯀꯃꯥꯏ ꯍꯣꯡꯗꯣꯏꯅꯣ ꯃꯥ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯌꯥꯎꯒꯗꯕ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯃꯥ ꯂꯨꯍꯣꯡꯂꯦ ꯍꯥꯏꯕꯗꯣ ꯑꯩ ꯊꯥꯖꯗꯦ ꯑꯗꯨꯅ ꯑꯩ ꯌꯦꯡꯂꯨꯒꯦ ꯂꯨꯍꯣꯡꯗꯅ ꯀꯔꯝꯅ ꯍꯣꯡꯉꯦ ꯍꯥꯏꯔꯛꯇꯣꯏꯅꯣ ꯃꯤ ꯕꯨꯡꯉꯣ ꯅꯪꯕꯣ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯋꯥꯍꯩꯅꯤ ꯕꯨꯡꯉꯣ ꯏꯃꯥꯒꯤ ꯁꯅꯥ ꯑꯩ ꯃꯥꯒ ꯀꯥꯏꯅꯗꯨꯅ ꯍꯤꯡꯕ ꯉꯝꯃꯣꯏ ꯑꯩ ꯃꯥ ꯂꯧꯒꯅꯤꯌꯦ ꯏꯃꯥ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯍꯜꯂꯛꯄꯒ ꯍꯥꯟꯅꯒꯨꯝ ꯗ꯭ꯔꯦꯁ ꯈꯟꯗꯨꯅ ꯄꯤ ꯑꯗꯨꯒ ꯐꯨꯔꯤꯠ ꯂꯧꯊꯣꯛꯄꯗꯨꯁꯨ ꯃꯇꯦꯡ ꯇꯧꯕꯤꯔꯤ ꯍꯌꯦꯡꯗꯤ ꯁꯟꯗꯦꯅꯤꯅ ꯀꯣꯏꯔꯨꯁꯤ ꯀꯥꯟꯅꯗꯦ ꯀꯣꯏꯅꯤꯡꯗꯦꯗ ꯀꯩ ꯃꯤꯅꯣ ꯅꯪꯕꯣ ꯀꯣꯏꯕ ꯆꯠꯁꯤ ꯌꯥꯗꯕ ꯅꯨꯄꯤꯁꯤꯕꯣ ꯈꯪꯗꯦ ꯑꯩ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯅꯤꯡꯗꯦ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯁꯨ ꯐꯠꯇꯦ ꯗꯗꯥꯒ ꯆꯠꯄꯕꯨ ꯀꯩꯅꯣ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯁꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯁꯤ ꯗꯗꯥꯒ ꯗꯥꯔꯦꯝꯕꯒ ꯆꯠꯂꯣ ꯑꯩꯗꯤ ꯆꯠꯅꯤꯡꯗꯦ ꯕꯦꯝ ꯑꯉꯥꯎꯕꯤ ꯋꯥꯈꯜꯒꯗꯣ ꯐꯝꯖꯤꯜꯂꯒ ꯂꯩꯔꯝꯃꯅꯤꯅ ꯐꯝꯒꯦꯔꯥ ꯂꯦꯞꯀꯦꯔꯥ ꯑꯩ ꯃꯄꯥꯟ ꯊꯣꯛꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ ꯋꯥ ꯂꯣꯏꯔꯦ ꯃꯔꯝ ꯃꯣꯛꯄꯅꯤ ꯗꯥꯔꯦꯝꯕꯁꯨ ꯑꯗꯩ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯤꯁꯨ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯃꯔꯤ ꯆꯠꯀꯗꯕꯅꯤ ꯍꯣꯏꯁꯦ ꯑꯗꯨꯅꯤꯗꯅ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯅꯤꯡꯊꯤꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯐꯤꯜꯇꯔꯗꯒꯤ ꯏꯁꯤꯡꯗꯣ ꯄꯤꯛ ꯊꯟꯅ ꯌꯥꯗꯨꯅ ꯄꯤꯔꯒ ꯁꯦꯟꯗꯨꯗ ꯉꯥꯟꯕ ꯏꯁꯤꯡꯗꯣ ꯂꯧꯗꯨꯅ ꯊꯛꯏ ꯑꯗꯨꯒ ꯒ꯭ꯂꯥꯁꯇꯣ ꯇꯦꯕꯜꯗꯨꯗ ꯊꯝꯈ꯭ꯔꯦ ꯕꯦꯝ ꯏꯕꯥꯅꯤꯁꯨ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯅꯝꯁꯤ ꯃꯤꯁꯨ ꯀꯄꯜ ꯐꯣꯇꯣ ꯀꯄꯜ ꯚꯤꯗꯤꯑꯣ ꯉꯥꯛ ꯉꯥꯏꯔꯦ ꯑꯩꯈꯣꯏꯁꯨ ꯇꯧꯁꯤ ꯇꯜꯂꯤꯗ ꯇꯟꯒꯟꯈ꯭ꯔꯦꯍꯦ ꯑꯣꯏꯕ ꯍꯣ ꯃꯤꯒꯤ ꯃꯇꯧ ꯇꯝꯕ ꯇꯜꯂꯦ ꯑꯩꯗꯤ ꯊꯥꯒꯠꯇꯧ ꯅꯠꯇꯦ ꯒꯦꯂꯔꯤꯗ ꯊꯝꯗꯣꯏꯅꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯅꯪꯅ ꯑꯩ ꯂꯩꯇ꯭ꯔ ꯃꯇꯝꯗ ꯌꯦꯡꯅꯕ ꯑꯗꯨꯒ ꯑꯩꯅ ꯅꯪ ꯂꯩꯇ꯭ꯔ ꯃꯇꯝꯗ ꯌꯦꯡꯅꯕ ꯏꯁ ꯍꯣꯏ ꯍꯣꯏ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯉꯥꯟꯕ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯅꯨꯄꯤꯁꯤꯒꯤ ꯃꯇꯨꯡꯗ ꯂꯦꯞꯂꯛꯏ ꯑꯗꯨꯒ ꯃꯤꯔꯔ ꯁꯦꯜꯐꯤ ꯇꯧꯏ ꯐꯣꯇꯣ ꯐꯅꯌꯥꯝ ꯀꯥꯞꯈ꯭ꯔꯤ ꯌꯦꯡꯉꯨꯅꯦꯗꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯩ ꯌꯦꯡꯖꯧꯗ ꯌꯥꯝ ꯅꯨꯡꯁꯤꯗ ꯅꯨꯡꯁꯤꯔꯁꯨ ꯀꯣꯟꯅ ꯌꯦꯡꯂꯒꯦꯕ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯉꯥꯟꯕ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯐꯣꯇꯣꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯕꯦꯝ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯏ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯇ ꯆꯥꯛ ꯊꯣꯡꯕ ꯀꯨꯝꯈꯤꯕ ꯅꯨꯄꯤꯗꯨ ꯆꯤꯌꯔꯗꯨꯗ ꯐꯝꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯄꯨꯔꯦꯜ ꯄꯥꯈꯠꯅ ꯊꯣꯏꯕꯤ ꯅꯁꯥꯗꯣ ꯉꯝꯗ꯭ꯔꯗꯤ ꯆꯥꯛꯁꯦ ꯃꯃꯥ ꯊꯣꯡꯍꯜꯂꯁꯨ ꯌꯥꯏ ꯁꯦ ꯀꯞꯀꯅꯨ ꯐꯖꯅ ꯄꯣꯊꯥꯔꯣ ꯂꯥꯛꯑꯣ
ꯗꯥꯏꯌꯥ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯥꯜꯂꯦ ꯅꯍꯥꯟꯈꯩ ꯑꯃꯨꯛꯇ ꯁꯨꯃꯥꯏꯅ ꯇꯧꯗ꯭ꯔꯤꯌꯦ ꯀꯣꯛꯁꯨ ꯌꯥꯝ ꯉꯥꯎꯋꯦ ꯍꯥꯏꯔꯛꯄꯗꯒꯤ ꯂꯦꯡꯖꯨꯝꯗ ꯉꯥꯊꯍꯟꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯗ ꯆꯠꯂꯨꯁꯤꯔꯣ ꯇꯞꯅ ꯍꯧꯒꯠꯍꯜꯂꯤ ꯑꯗꯨꯒ ꯊꯣꯛꯀꯦ ꯇꯧꯕꯗ ꯃꯃꯥ ꯆꯪꯂꯛꯏ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯉꯛꯅ ꯍꯩꯃꯥ ꯃꯧ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯏꯃꯥ ꯃꯁꯤ ꯉꯥꯡꯁꯦ ꯉꯁꯥꯏ ꯑꯩꯅ ꯍꯜꯂꯛꯄꯗꯒꯤ ꯀꯞꯄꯒ ꯂꯩꯔꯝꯃꯤ ꯍꯟꯗꯣꯛꯄꯗꯁꯨ ꯋꯥꯔꯦꯅ ꯀꯞꯄꯤ ꯍꯧꯖꯤꯛꯁꯨ ꯀꯞꯄꯝꯃꯤ ꯀꯣꯛꯁꯨ ꯉꯥꯎꯏ ꯍꯥꯏ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯒꯦ ꯇꯧꯅꯤ ꯏꯍꯦ ꯏꯃꯥꯗ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯆꯠꯂꯣ ꯌꯦꯡꯊꯣꯛꯂꯨꯔꯣ ꯃꯁꯤ ꯉꯥꯡꯁꯦ ꯑꯩꯉꯣꯟꯗ ꯈꯛꯅꯤ ꯃꯥꯅ ꯃꯆꯤꯟ ꯀꯜꯂꯤꯁꯦ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯊꯣꯛꯂꯛꯂꯦ ꯗꯥꯏꯌꯥ ꯄꯥꯝꯕꯤꯌꯣ ꯃꯀꯣꯛꯇꯨ ꯌꯥꯝꯅ ꯉꯥꯎꯔꯕ ꯃꯥꯜꯂꯤ ꯅꯨꯄꯤꯁꯦ ꯄꯨꯔꯦꯜꯁꯨ ꯚꯥꯞꯄꯨ ꯑꯣꯏꯔꯨꯗꯦ ꯍꯧꯖꯤꯛꯇ ꯚꯥꯞ ꯂꯥꯛꯏ ꯐꯠ ꯄꯥꯡꯈꯠꯂꯤ ꯅꯃꯤꯠ ꯎꯏꯁꯤꯜꯂꯨ ꯑꯃꯗꯨꯁꯨ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯀꯥꯗ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯊꯝꯕꯤ ꯀꯣꯏꯔꯦꯡ ꯂꯦꯡꯒꯅꯨ ꯐꯤꯁꯤꯃꯈꯛ ꯍꯣꯡꯂꯒ ꯆꯠꯂꯁꯤ ꯅꯪꯒꯤ ꯐꯤ ꯄꯤꯔꯛꯀꯦ ꯑꯩ ꯍꯥꯏꯗꯨꯅ ꯐꯤ ꯊꯤꯗꯨꯅ ꯄꯤ ꯑꯗꯨꯒ ꯃꯁꯝꯗꯨꯁꯨ ꯍꯥꯏꯐꯦꯠ ꯁꯦꯝꯖꯟꯕꯤ ꯂꯍꯤꯗꯣ ꯀꯞꯇꯨꯅ ꯗꯥꯏꯌꯥ ꯀꯣꯛ ꯄꯥꯏꯔꯛꯀꯅꯨ ꯍꯣꯏ ꯄꯥꯏꯔꯒꯦ ꯑꯗꯣ ꯅꯪ ꯉꯝꯒꯗ꯭ꯔꯣ ꯒꯥꯔꯤ ꯇꯣꯡꯕ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯟꯗꯣꯛꯂꯗꯤ ꯍꯦꯟꯅ ꯋꯥꯔꯅꯤ ꯑꯗꯨꯅ ꯗꯣꯛꯇꯔ ꯑꯣꯏꯅ ꯀꯧꯔꯁꯤꯔꯥ ꯗꯥꯏꯌꯥ ꯑꯩ ꯆꯠꯅꯤꯡꯗ꯭ꯔꯦ ꯀꯣꯛ ꯌꯥꯝ ꯉꯥꯎꯋꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯟꯗꯣꯛꯅꯤꯡꯉꯤꯌꯦ ꯑꯩꯅ ꯈꯪꯖꯤꯟꯕꯅꯦ ꯈꯨꯠꯂꯥꯏꯁꯨ ꯁꯨꯅ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯆꯠꯂꯁꯤꯗ ꯁꯦ ꯗꯥꯏꯌꯥ ꯊꯥꯡꯒꯦ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯊꯥꯡꯗꯨꯅ ꯄꯨꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯤ ꯗꯣꯛꯇꯔꯗꯨꯅ ꯃꯤꯍꯨꯜ ꯀꯩꯀꯩꯗꯣ ꯅꯤꯡꯊꯤꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯪꯒ꯭ꯔꯦꯠꯁ ꯁꯣꯝꯒꯤ ꯂꯣꯏꯅꯕꯤ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ ꯄꯨꯔꯦꯜ ꯁꯨꯡꯊꯥ ꯊꯥꯖꯗꯕ ꯗꯣꯛꯇꯔꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯐꯝꯂꯝꯕꯗꯣ ꯄꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯋꯥꯠ ꯗꯣꯛꯇꯔ ꯑꯥꯏ ꯑꯦꯝ ꯒꯣꯏꯡ ꯇꯨ ꯕꯤ ꯑꯦ ꯐꯥꯗꯔ ꯗꯣꯛꯇꯔꯗꯣ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯁ ꯂꯍꯤ ꯀꯞꯅꯣꯛ ꯇꯧꯔꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯂꯤ ꯃꯕꯨꯛꯇ ꯇꯞꯅꯁꯨ ꯅꯥꯜꯂꯤ ꯑꯗꯨꯒ ꯃꯥꯅꯦ ꯄꯨꯔꯦꯜꯒ ꯗꯣꯛꯇꯔꯗꯨꯒ ꯈꯨꯠ ꯁꯣꯛꯅꯩ ꯄꯨꯔꯦꯜ ꯃꯁꯥꯗꯣ ꯅꯣꯔꯃꯦꯜ ꯇꯥꯗ꯭ꯔꯦ ꯃꯁꯥꯗꯣ ꯆꯔꯥꯡꯅꯔꯦ ꯍꯥꯏꯐꯝ ꯂꯥꯛꯐꯝꯒ ꯈꯪꯗ꯭ꯔꯦ ꯃꯥꯒꯤ ꯂꯍꯤꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯃꯉꯣꯟꯗ ꯈꯨꯗꯣꯜ ꯇꯝꯂꯤꯕ ꯅꯨꯡꯉꯥꯏꯕꯗꯨꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯊꯣꯛꯃꯤꯟꯅꯔꯛꯏ ꯀꯣꯛ ꯉꯥꯎꯕ ꯐꯔꯕ ꯊꯣꯏꯕꯤ ꯐꯗ꯭ꯔꯤꯌꯦ ꯗꯥꯏꯌꯥ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯁꯤꯗ ꯗꯥꯏꯌꯥ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ ꯗꯥꯏꯌꯥ ꯍꯤꯗꯥꯛ ꯒꯨꯂꯤ ꯂꯩꯔꯛꯀꯦ ꯍꯣꯏ ꯗꯥꯏꯌꯥ ꯄꯨꯔꯦꯜ ꯐꯥꯔꯃꯥꯁꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯤꯕ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯖꯗꯨꯅ ꯅꯨꯡꯁꯤꯅ ꯁꯣꯜꯂꯤ ꯗꯥꯏꯌꯥ ꯃꯇꯤꯛ ꯆꯥꯕ ꯃꯄꯥ ꯑꯣꯏꯗꯨꯅ ꯏꯆꯥꯒ ꯑꯩꯒꯕꯨ ꯁꯦꯟꯅꯕꯤꯌꯨꯀꯣ ꯑꯗꯨꯒ ꯃꯕꯨꯛꯇ ꯇꯞꯅ ꯄꯥꯏꯗꯨꯅ ꯏꯆꯥ ꯅꯪ ꯂꯥꯛꯄꯕꯨ ꯃꯃꯥꯗ ꯑꯁꯨꯛ ꯋꯥꯍꯟꯕ ꯍꯧꯅꯕ꯭ꯔꯣ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯗꯨꯅ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯅꯃꯤꯠ ꯎꯏꯁꯤꯜꯂꯒ ꯇꯣꯡꯉꯨ ꯅꯠꯇ꯭ꯔꯗꯤ ꯀꯣꯛ ꯑꯃꯨꯛ ꯉꯥꯎꯅꯤ ꯂꯍꯤ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯦ ꯄꯨꯔꯦꯜꯁꯨ ꯒꯥꯔꯤꯗꯣ ꯌꯥꯝꯅ ꯇꯞꯅ ꯊꯧꯕ ꯍꯧꯔꯤ ꯗꯥꯏꯌꯥ ꯏꯆꯥꯅ ꯌꯥꯝꯅ ꯋꯥꯠꯂꯤꯕꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯕ꯭ꯔꯣ ꯊꯣꯏꯕꯤ ꯋꯥꯏ ꯍꯥꯏꯔꯒ ꯅꯪꯅ ꯋꯥꯕꯗꯣ ꯏꯆꯥ ꯍꯦꯛ ꯎꯕꯒ ꯂꯣꯏꯅ ꯐꯔꯗꯝꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ 10 months ꯂꯩꯕꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏ ꯈꯔ ꯂꯩꯔꯒ ꯐꯔꯛꯀꯅꯤ ꯍꯥꯏꯗꯨꯗꯤ ꯑꯗꯨ ꯐꯔꯛꯂꯀꯥꯟꯗ ꯄꯨꯛ ꯑꯃꯨꯛ ꯁꯦꯟꯅꯕꯗ ꯗꯝ ꯂꯣꯏꯗꯣꯏꯅꯤ ꯅꯀꯣꯛꯇꯣ ꯉꯥꯎꯔꯗꯤ ꯋꯥꯗꯣ ꯉꯥꯡꯂꯅꯨ ꯗꯥꯏꯌꯥ ꯅꯪ ꯊꯕꯛ ꯆꯠꯇꯕꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯕꯤꯌꯨꯀꯣ ꯍꯣꯏ ꯂꯩꯗꯣꯏꯅꯤ ꯑꯩꯅ ꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯏꯃꯥꯗ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯏꯇꯣꯝꯇ ꯈꯪꯖꯤꯟꯕ ꯋꯥꯏꯑꯦꯕ ꯍꯣꯏ ꯑꯩ ꯌꯨꯝꯗ ꯂꯩꯔꯗꯣꯏꯅꯤ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯌꯨꯝꯗ ꯂꯥꯛꯂꯤ ꯒꯥꯔꯤꯗꯣ ꯇꯞꯅ ꯊꯧꯔꯕꯅꯤನ ꯃꯇꯝ ꯈꯔꯗꯤ ꯂꯧꯔꯦ ꯑꯗꯨꯕꯨ ꯎꯁꯤꯟꯅꯗꯤ ꯌꯧꯔꯦ ꯒꯦꯔꯦꯖꯇ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯑꯅꯤꯗꯨ ꯆꯪꯂꯛꯏ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯄꯨꯔꯦꯜ ꯂꯍꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯏꯃꯥ ꯊꯣꯏꯕꯤꯗ ꯍꯪꯕꯤꯔꯣ ꯍꯥꯏꯔꯝꯗꯨꯅ ꯀꯥꯈ꯭ꯔꯦ ꯂꯍꯤ ꯏꯀꯥꯏꯅ ꯅꯣꯟꯊꯗꯨꯅ ꯂꯩ ꯊꯣꯏꯕꯤ ꯀꯩ ꯍꯥꯏꯔꯛꯂꯒꯦ ꯗꯣꯛꯇꯔꯅ ꯏꯃꯥ ꯅꯁꯨ ꯎꯗꯧꯔꯦ ꯂꯩꯅ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯁꯕꯁ ꯁꯤ ꯃꯉꯥꯏꯗꯅ ꯂꯍꯤ ꯏꯀꯥꯏꯅ ꯅꯣꯛꯇꯨꯅ ꯂꯩ ꯊꯣꯏꯕꯤ ꯁꯤꯗꯒꯤꯗꯤꯅꯦ ꯈꯣꯡꯒꯗꯣ ꯀꯟꯅ ꯊꯥꯡꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯔꯨꯝꯕ ꯊꯥꯡꯕ ꯌꯥꯗꯦꯀꯣ ꯁ꯭ꯋꯥꯏ ꯉꯥꯡꯕꯒ ꯌꯥꯕ ꯅꯠꯇꯦ ꯌꯥꯅꯤꯗ ꯏꯃꯥ ꯍꯩ ꯌꯥꯗꯦ ꯊꯥ ꯌꯥꯝꯗ꯭ꯔꯤꯉꯩꯗꯗꯤ ꯈꯔ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯈꯤꯇꯗ ꯁꯣꯏꯗꯧꯔꯤꯕꯅꯤ ꯍꯣꯏ ꯏꯃꯥ
ꯀꯥꯈꯠꯂꯣ ꯀꯥꯈꯠꯂꯣ ꯄꯣꯊꯥꯎꯔꯣ ꯍꯥꯏꯔꯝꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯀꯥꯈꯠꯂꯛꯂꯤ ꯃꯥꯅ ꯀꯥ ꯌꯧꯔꯛꯄꯗ ꯅꯨꯄꯥꯁꯤꯅ ꯊꯕꯛ ꯐꯖꯤꯜꯂꯛꯏ ꯅꯨꯄꯤꯁꯤꯕꯨ ꯅꯤꯡꯊꯤꯅ ꯏꯐꯜꯂꯤ ꯑꯗꯨꯒ ꯐꯩꯖꯨꯞꯇꯨ ꯈ꯭ꯋꯥꯡ ꯐꯥꯎ ꯆꯤꯡꯈꯠꯄꯤ ꯑꯗꯨꯒ ꯊꯣꯏꯕꯤ ꯐꯖꯅ ꯄꯣꯊꯥꯔꯣꯀꯣ ꯗꯥꯌꯥꯏ ꯄꯦꯂꯥ ꯑꯃ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯕꯤꯌꯨ ꯍꯣꯏ ꯍꯣꯏ ꯋꯥꯁꯔꯨꯝ ꯆꯪꯈꯤꯗꯨꯅ ꯄꯦꯂꯥ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯐꯃꯨꯡ ꯃꯅꯥꯛꯇ ꯊꯝꯗꯨꯅ ꯇꯨ ꯁꯤꯗ ꯊꯝꯃꯒꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎꯀꯣ ꯀꯧꯕ ꯉꯝꯗ꯭ꯔꯁꯨ ꯐꯣꯟ ꯇꯧꯔꯛꯑꯣ ꯍꯣꯏ ꯗꯥꯌꯥꯏ